Vietnam gi Ho Chi Minh City amadi Laibagas gi province anida thas gi kunga manga dagi hauraga numit manga ni chupna chathagadaba Namaste Vietnam Festival da saruk yarugadaba Manipuri cultural troupe ngasi art and culture gi commissioner M Joy na lamthakre konung mamangda laiba Manipuri dance college ta pangtokhiba lamthaba gi thauramadu commissioner Joy na agis policy gi manung challiba kumhai asida Manipur gi troupe singshu saruk yabane Cultural exchange taunabagi khongthang asina malemda lamdam asigi na khullaba culture gi pukaising khanghanduna ipa ipu singna thambiramba nat ki chatnabi sing asibo hena masak thokhan bangamgane Vietnam gi khongchada sida department gi official dance college gi oja amadi artist mapan yauna punnamiyoi taragani thoina sarugyari Troupe sing asigi international airfare khaktamak department na puthokpani khongchada siga changba senfam singna sillang liba singna puthokani Makata na cultural exchange program gi khudong chaba lakpa khuding maklauduna lamdam asigi culture bu malem dama saktak na ba khongthang lauki gani haina phongdokki aikoina sali buji handak kiji aina oibedagi di handak kijina moi sumaina group oin chatpaje ani subani aduna mathang lakadoba anything invitation sumaina pirak matamda yarege exposure phangnaba kogi cultural troupe leribo mayam khaije accommodate tongnoba aphobagai khangalaga rotation da thanarbai damakta koi hona jagani achatpa matang hanjan chalan basu tawjaroi koi culture si yokhana rab hona bada ai koi gi culture si mi khangan gi haradi mi gi jo koi de lakpa koi gi ju mi gi de chalaga uluraga na di culture gi leribo program si exchange torkan mai wai chanabi si khangani